ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯤ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯏꯪꯈꯣꯜꯗ ꯂꯣꯏꯕ ꯁꯟ, ꯌꯦꯟ, ꯉꯥꯅꯨꯅꯆꯤꯡꯕ ꯀꯌꯥꯗꯣ ꯍꯨꯔꯥꯟꯅꯕ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯂꯣꯌꯥꯉꯝꯕꯒꯤ ꯀꯥꯡꯕꯨꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯈꯛꯀ ꯅꯠꯇꯦ, ꯄꯨꯂꯞꯅ ꯃꯉꯥꯅꯤ ಲಾಗ್ಲಿಬದು. ꯌꯥꯝꯅ ಲಾಯಿರꯕ, ꯌꯨꯝꯗ ಚಾಬ ಥಕ್ಪ ಫಂಗದಬ ಮಚಾ ಮಸು ಅಮತ್ತ ನತ್ತೆ. ಮಮಾ ಮಪಾ ವಾತ್ತಪಾದ ಪುಕೈಲನ್ ಕೈ ಲೈಬ ಇಮುಂಗ್ ಮನುಂಗಿ ನುಪಾ ಮಚಾ ꯉꯥꯛꯇꯅꯤ. ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯃꯛ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯈꯔ ꯇꯥꯔꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯃꯁꯨ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯈꯛ ꯂꯩꯕ ꯃꯔꯝꯅ ꯎ ꯋꯥ ꯍꯧꯔꯤꯕ ꯑꯗꯨꯁꯨ ꯀꯛꯊꯠꯄ ꯌꯥꯟꯊꯠꯄ ꯇꯧꯗ ꯅꯤꯡꯊꯤꯖꯅ ꯍꯧꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯅ ꯏꯁꯣꯡ ꯁꯣꯡꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯩꯖꯥꯎ ꯀꯩꯔꯦꯜ ꯑꯃ ꯂꯩ꯫ ꯀꯩ ꯑꯁꯤꯅ ꯃꯁꯨ ꯃꯕꯦꯟꯕꯨ ꯁꯪꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯈꯛꯅ ꯀꯩ ꯑꯗꯨ ꯎꯕ ꯐꯪꯉꯦ ꯍꯥꯏꯅꯕꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯃꯃꯥꯡ ꯊꯪꯂꯤꯕ ꯂꯣꯌꯥꯉꯝꯕ ꯈꯣꯟꯖꯦꯜ ꯄꯤꯛꯅ, "ꯍꯣꯏ, ꯈꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯨꯀꯣ. ꯑꯃꯨꯛ ꯍꯨꯔꯥꯟꯗ꯭ꯔꯤꯀꯥꯟꯗ ꯁꯟꯁꯤꯡꯁꯤꯅ ꯋꯥꯏꯕꯤꯔꯗꯤ ꯃꯤꯠꯇ ꯁꯅꯥꯎ ꯉꯥꯛꯇ ꯎꯅꯤ." ꯅꯣꯛꯅꯤꯡꯕ ꯋꯥꯗ ꯁꯨꯝ ꯉꯥꯡꯕ ꯂꯣꯌꯥꯉꯝꯕꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯤꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯃꯔꯝꯅ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯅꯅ ꯂꯥꯛꯂꯤꯕ ꯄꯥꯔꯤꯗꯤ ꯃꯈꯣꯜ ꯈꯖꯤꯛ ꯍꯧꯅ ꯅꯣꯛꯇꯨꯅ, "ꯁꯟꯕꯤꯅ ꯋꯥꯏꯔꯒ ꯃꯤꯠꯇꯅ ꯁꯅꯥꯎ ꯎꯗꯣꯏꯕ?" ꯑꯃꯅ ꯉꯥꯡꯕꯒꯤ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯤꯉꯩ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯑꯇꯩꯗꯨꯁꯨ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯅꯣꯛꯄ ꯈꯥꯡꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯉꯝꯕꯅ ꯌꯦꯟ ꯊꯝꯐꯝ ꯌꯦꯡꯒꯣꯟ ꯃꯄꯥ ꯌꯧꯔꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯅ ꯁꯟ ꯂꯣꯏꯐꯝ ꯁꯪꯒꯣꯜ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯍꯨꯔꯥꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯦꯞꯅꯔꯕꯗ ꯊꯋꯥꯟꯗꯤ ꯉꯥꯅꯨ ꯃꯀꯣꯟꯗ ꯇꯥꯔꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯃꯥꯏ ꯄꯥꯛꯇꯕꯗ ꯅꯠꯇꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯗꯥꯎ ꯌꯥꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯃꯟꯈꯤꯕꯅ ꯉꯥꯅꯨꯁꯨ ꯀꯔꯝꯅ ꯐꯥꯅꯤ ꯈꯪꯗꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯥ ꯇꯞꯅꯗꯤ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯁ, ꯑꯩꯅ ꯉꯥꯅꯨ ꯐꯥꯗꯣꯏꯕ, ꯑꯗꯨꯁꯨ ꯊꯋꯥꯟꯅꯩꯅ? ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯑꯩ ꯁꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯄꯣꯛꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ?" ꯃꯊꯟꯇ ꯉꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯉꯥꯅꯨ ꯑꯗꯨꯕꯨ ꯀꯤꯠ ꯅꯝꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯥꯅꯨ ꯃꯊꯤꯗ ꯅꯦꯠꯇꯨꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯍꯦꯛ ꯇꯨꯔꯔꯦꯗꯣ꯫ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗ ꯊꯥ ꯃꯉꯥꯜ ꯑꯗꯨꯗ ꯊꯋꯥꯟꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯄꯣꯏꯔꯩꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯛꯏ꯫ "ꯊꯋꯥꯟ ꯍꯥꯏꯕ ꯏꯕꯨꯡꯉꯣ, ꯅꯪ ꯊꯦꯡꯅ ꯊꯦꯛꯏꯕ, ꯍꯌꯦꯡꯈꯩꯗꯤꯅꯦ ꯐꯅꯦꯛ ꯁꯦꯠꯂꯨꯍꯦ ꯅꯪ." ꯃꯤꯅ ꯁꯤꯊ ꯅꯣꯛꯂꯤꯕ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯂꯥꯞꯇꯛꯅ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯃꯁꯥꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯒꯜꯂꯦ ꯈꯪꯉꯗꯤ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯀꯣꯛ ꯐꯥꯕꯤꯔꯒ ꯃꯥ ꯄꯥꯏꯍꯟꯕꯗꯤ ꯌꯥꯗ꯭ꯔꯣ? ꯅꯣꯛꯑꯒ ꯂꯩ, ꯅꯌꯥ ꯑꯆꯧꯕꯗꯨ ꯊꯥꯡꯗꯣꯛꯑꯒ ꯍꯤꯒꯠ ꯂꯩꯇ꯭ꯔꯁꯨ ꯇꯨꯔꯤꯁꯦ ꯆꯤꯡꯈꯠꯂꯨ ꯌꯥꯗ꯭ꯔꯣ?" ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛꯁꯨ ꯆꯩꯅ ꯉꯥꯡꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯎꯆꯤꯟꯅ ꯌꯦꯟ, ꯉꯥꯅꯨ ꯑꯃꯗꯤ ꯁꯟꯕꯤ ꯑꯃꯒ ꯇꯞꯅ ꯍꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏ ꯃꯔꯤꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯌꯥꯡꯕ ꯈꯣꯟꯖꯦꯜꯗ ꯆꯦꯟꯕ ꯉꯝꯕ ꯖꯤꯕ ꯑꯃꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯏꯁꯣꯡ ꯁꯣꯡꯅ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯈꯩꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯩ ꯑꯃꯅ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯞꯅ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯅꯛꯅ ꯇꯥꯕ ꯍꯧꯔꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯃꯉꯥꯗꯨ ꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯊꯋꯥꯟꯗꯤ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯜ ꯏꯁꯤꯁꯤꯅ ꯃꯇꯥꯎꯁꯤꯡꯁꯤꯗ ꯍꯥꯏꯔꯛꯏ꯫ "ꯁꯟꯒꯁꯦ ꯊꯝꯂꯝꯕꯁꯤ ꯑꯩ ꯉꯝꯃꯔꯣꯏ, ꯅꯈꯣꯏꯕꯨ ꯆꯦꯟꯈ꯭ꯔꯁꯦꯃꯤ." ꯄꯥꯔꯤꯁꯨ ꯀꯤꯅ "ꯍꯥꯏꯒꯨꯝꯕꯗꯅ ꯆꯠꯂꯁꯤ, ꯂꯩꯔꯦ ꯈꯪꯉꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯍꯥꯏꯕꯗꯣ, ꯃꯁꯤ ꯑꯣꯏꯔꯤꯕ ꯃꯥꯜꯂꯦ ꯉꯪꯂꯤꯕꯁꯤ." ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯌꯥꯉꯝꯕ ꯊꯧꯁꯥꯗꯦ꯫ ꯈꯪꯉꯤ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯎꯅꯤꯡꯕ ꯑꯃꯗꯤ ꯃꯥ ꯐꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯎ ꯃꯌꯥꯝꯅ ꯀꯤꯔꯤꯕ ꯑꯗꯨ ꯐꯅꯕ ꯃꯑꯣꯡꯗ ꯃꯈꯣꯜ ꯈꯛꯇꯅꯤ ꯇꯥꯔꯤꯕꯁꯤ ꯑꯗꯨꯅ ꯀꯩ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯄ ꯀꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯃꯉꯥ ꯂꯥꯛꯑꯒ ꯀꯩ ꯑꯃꯈꯛꯁꯤꯗ ꯀꯤꯗꯨꯅ ꯂꯩꯔꯒ ꯆꯦꯟꯗꯧꯕ ꯅꯠꯇꯦ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯄꯥꯛꯅ ꯉꯥꯡꯗ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯥꯛꯄ ꯈꯥꯒꯦꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ ꯂꯣꯌꯥꯉꯝꯕ ꯀꯤꯗꯕ ꯅꯪꯅꯕꯨ ꯀꯤꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯤꯔꯤ ꯈꯥꯒꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯨꯝ ꯄꯥꯔꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯋꯥꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯑꯁꯨꯝꯅ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯂꯣꯌꯥꯉꯝꯕꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯃꯇꯥꯎꯁꯤꯡꯅ ꯀꯤꯕꯗꯨꯗ ꯍꯨꯔꯥꯜꯂꯛꯄ ꯁꯥ ꯁꯟꯁꯤꯡꯗꯨ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯪꯊꯣꯛꯂꯝꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯅꯔꯕ ꯐꯥꯎꯕꯗ ꯂꯣꯌꯥꯉꯝꯕꯗꯤ ꯏꯃꯨꯡꯗ ꯆꯪꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯗ꯭ꯔꯥ ꯉꯁꯥꯏꯒꯤꯗꯨꯕꯨ ꯑꯩ ꯊꯥꯖꯗꯦ ꯑꯩ ꯆꯤꯡꯅꯤ ꯁꯥꯁꯤꯟꯅꯕ ꯈꯣꯟꯖꯦꯜ ꯁꯦꯝꯗꯨꯅ ꯀꯤꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯒꯤ ꯐꯝꯂꯛꯄꯗꯨꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯂꯣꯌꯥꯉꯝꯕ ꯐꯝꯂꯤ ꯃꯃꯥ ꯃꯦꯝꯊꯣꯏꯗꯨ ꯌꯥꯍꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯕꯥꯛ ꯌꯩꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯐꯦꯠꯀ ꯅꯣꯟꯊꯔꯞ ꯌꯦꯡꯗꯨꯅ ꯍꯩꯃꯥ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯁꯨꯛ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯌꯦꯡꯗꯧ ꯅꯠꯇꯦꯗꯣ ꯅꯨꯃꯤꯠꯅ ꯌꯥꯍꯧꯕ ꯃꯇꯝꯗ ꯍꯧꯒꯠꯄ ꯏꯆꯥ ꯅꯠꯇꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯐꯥꯎ ꯀꯥꯕ ꯂꯣꯏꯗꯅ ꯋꯥꯇꯣꯟꯗꯩ ꯀꯨꯝꯂꯛꯂꯕ ꯃꯇꯝꯗ ꯍꯧꯒꯠꯄ ꯑꯩꯒꯤ ꯏꯆꯥꯗꯨꯔꯣ ꯁꯤꯕꯨ ꯃꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯗꯨꯗ ꯂꯣꯌꯥꯉꯝꯕ ꯍꯥꯏꯐꯦꯠꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯏꯃꯥꯒꯤꯁꯦ ꯑꯩꯅ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯏꯃꯥꯗꯤ ꯊꯤꯕꯅꯤꯅ ꯀꯔꯝꯅ ꯑꯩꯅ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯄꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯔꯝꯅꯤꯗ ꯍꯥꯏꯌꯣ ꯍꯥꯏ ꯐꯖꯕ ꯉꯥꯟꯊꯣꯏꯕ ꯀꯥꯏꯅ ꯅꯪꯕꯨ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯈꯪꯕ꯭ꯔꯣ ꯅꯠꯇꯦ ꯑꯌꯨꯛꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯣꯡꯃꯇ ꯅꯄꯥꯕꯨꯡꯅ ꯁꯖꯤꯛ ꯐꯥꯜꯂꯨꯅꯕ ꯍꯥꯏꯕꯗꯗꯤ ꯍꯧꯒꯠꯇꯦꯗꯣ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯂꯣꯌꯥꯉꯝꯕꯒꯤ ꯀꯣꯛꯇ ꯃꯃꯥꯅ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯆꯪꯗꯦ ꯁꯨꯞꯅꯇꯪꯒꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯩ ꯑꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯈꯟꯅ ꯑꯗꯨꯃꯛ ꯑꯍꯤꯡ ꯇꯨꯝꯍꯧꯗꯕ ꯑꯣꯏꯕꯅ ꯋꯥꯔꯗꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥ ꯉꯥꯏꯍꯥꯛ ꯆꯩꯔꯗꯤ ꯌꯥꯔꯤꯁꯦ ꯑꯩ ꯑꯝꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣꯅꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯔꯒ ꯃꯥꯡꯒꯣꯜ ꯃꯆꯤꯁꯤꯗ ꯐꯝꯕ ꯌꯥꯕ ꯐꯝꯃꯒ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯝꯕꯁꯨ ꯋꯥꯗꯅ ꯄꯣꯊꯥꯅꯔꯕ ꯑꯣꯏꯔꯦꯅꯦꯀꯣ ꯏꯍꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯁꯤꯁꯨ ꯃꯤꯀꯨꯞꯁꯤꯗ ꯅꯣꯡꯒꯤ ꯃꯄꯩ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯥꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯤ ꯆꯦꯜꯂꯤ ꯂꯝꯖꯦꯜ ꯌꯥꯝꯅ ꯌꯥꯡꯅ ꯇꯨꯡꯑꯣꯏꯅꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕ ꯃꯃꯤ ꯑꯃꯅꯁꯨ ꯇꯥꯟꯅꯔꯤ ꯂꯣꯌꯥꯉꯝꯕ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯤ ꯃꯁꯥ ꯄꯨꯝꯕ ꯆꯦꯜꯂꯛꯄ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯟꯅꯔꯛꯂꯝꯕ ꯃꯃꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯒ ꯃꯦꯝꯊꯣꯏꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯅꯦꯛꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯒ ꯃꯁꯝ ꯊꯥꯗꯣꯛꯇꯨꯅ ꯂꯦꯞꯂꯤ ꯃꯇꯧ ꯑꯁꯤꯗ ꯂꯣꯌꯥꯉꯝꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯍꯩꯕꯨꯡꯉꯣ ꯃꯪꯗꯤ ꯃꯪꯂꯥꯟ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯆꯥꯛꯆꯥ ꯃꯥꯡꯒꯤ ꯅꯨꯃꯤꯠꯅ ꯌꯨꯝꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯅ ꯆꯩꯔꯤꯕꯗꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯝꯕꯗꯒꯤ ꯌꯥꯛꯅ ꯇꯥꯔꯛꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯑꯣꯡ ꯑꯣꯏꯔꯤꯕꯅꯣꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯏꯌꯦꯅ ꯇꯨꯝꯂꯤꯕꯁꯤꯕꯨ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯆꯩꯒꯦꯔꯥ ꯃꯤꯡꯅ ꯆꯩꯒꯦꯔꯥ ꯅꯨꯡꯁꯤꯅꯕꯨ ꯉꯥꯡꯒꯦꯔꯥ ꯉꯥꯏꯍꯥꯛ ꯊꯤꯅꯕꯨ ꯆꯩꯒꯦꯔꯥ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯅꯤꯗꯣ ꯃꯪꯂꯨꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯁꯥ ꯃꯊ꯭ꯋꯥꯏ ꯋꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯈꯜꯂꯨꯔꯒ ꯂꯣꯌꯥꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯦꯝꯊꯣꯏꯁꯨ ꯇꯤꯟ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯤꯕꯗꯨ ꯊꯧꯁꯥꯗ ꯃꯆꯥꯅꯨꯄꯥꯅ ꯑꯋꯣꯏꯅꯗꯨꯝ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯗꯧ ꯊꯤꯠꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯌꯥꯉꯝꯕꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥꯉꯝꯕꯁꯨ ꯑꯌꯣ ꯏꯃꯥ ꯑꯁ ꯅꯥꯏꯌꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗꯅꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯨꯈꯤ ꯀꯧꯏ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏꯅ ꯈꯟꯅ ꯊꯝꯖꯔꯤꯕꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯡꯂꯦꯟ ꯃꯁꯨ ꯃꯕꯦꯟꯗꯨ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ
ꯂꯥꯡꯂꯦꯟꯗꯤ ꯌꯦꯟ ꯑꯃꯗꯤ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯇꯣꯠꯂꯤ ꯇꯣꯠꯅ ꯃꯕꯣꯛꯀ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯦꯞꯇꯦ ꯃꯨꯈꯤꯅ ꯍꯥꯏ ꯌꯦꯡꯉꯣꯏ ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕꯁꯨ ꯏꯁꯨꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯎꯀꯣ ꯑꯕꯣꯛꯀꯤ ꯃꯤꯠꯁꯤꯗꯅꯦ ꯑꯇꯩ ꯀꯔꯤꯁꯨ ꯎꯅꯤꯡꯗ꯭ꯔꯦ ꯏꯁꯨꯅ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯎꯅꯤꯡꯉꯦꯗꯣ ꯃꯇꯤꯛ ꯆꯥꯕ ꯏꯁꯨꯒꯤꯗꯃꯛ ꯈꯟꯕꯤꯕ ꯅꯨꯄꯥꯗꯨꯁꯨ ꯎꯅꯤꯡꯉꯤꯅꯦꯍꯦ ꯂꯥꯡꯂꯦꯟꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣꯗ ꯑꯕꯣꯛ ꯑꯩꯅꯦ ꯑꯕꯣꯛꯀ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯤ ꯆꯍꯤꯒ ꯁꯨꯗ꯭ꯔꯤ 10 ꯐꯥꯎꯕ ꯅꯦꯅꯥ ꯇꯥꯅ ꯁꯨꯗ꯭ꯔꯤ ꯃꯁꯤꯗ ꯂꯨꯍꯣꯡꯂꯗꯤ ꯑꯕꯣꯛ ꯑꯩ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯍꯩꯇꯕꯩ ꯇꯥꯟꯊꯣꯔꯛꯑꯅꯤ ꯃꯁꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯨꯈꯤ ꯅꯣꯛꯅ ꯀꯔꯤꯒꯤ ꯏꯁꯨꯕꯨ ꯇꯥꯟꯊꯣꯛꯇꯣꯏꯅꯣ ꯁꯛꯇ ꯀꯨꯆꯨꯗ ꯊꯕꯛ ꯏꯪꯈꯥꯡꯗ ꯏꯁꯨꯕꯨ ꯀꯔꯤ ꯋꯥꯠꯀꯦꯅꯦ ꯃꯨꯈꯤꯅ ꯊꯥꯒꯠꯄꯩ ꯋꯥ ꯈꯛꯇꯁꯨ ꯅꯠꯇꯦ ꯐꯖꯩ ꯂꯥꯡꯂꯦꯟꯗꯨ ꯇꯁꯦꯡꯅ ꯐꯖꯩ ꯃꯄꯥꯜꯁꯨ ꯊꯣꯛꯆꯗꯦ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯐꯪꯕ ꯃꯔꯝꯅ ꯑꯋꯥꯕ ꯂꯩꯔꯝꯗꯦ ꯆꯦꯡ ꯆꯥꯛ ꯋꯥꯠꯇꯅ ꯂꯩꯔꯝꯃꯤ ꯃꯕꯣꯛꯅ ꯃꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗ ꯃꯄꯥꯟ ꯊꯣꯛꯍꯟꯗ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯕꯣꯛ ꯈꯛꯇꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗꯤ ꯌꯥꯡꯅ ꯆꯦꯜꯂꯤꯗꯣ ꯉꯁꯤꯗ ꯊꯣꯛꯂꯤꯕꯣꯏ ꯅꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯞꯇꯥ ꯐꯥꯔꯝꯃꯤꯗꯣ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯅꯨꯄꯥ ꯃꯆꯥ 5ꯗꯨꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡ ꯍꯧꯅꯗꯨꯅ ꯄꯨꯟꯅ ꯆꯠꯄ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯒꯤ ꯃꯇꯧꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯜꯂꯔꯦꯗꯣ ꯃꯈꯣꯏ ꯈꯛꯇ ꯄꯨꯜꯂꯨꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯔꯦꯝꯕꯗ ꯋꯥꯔꯦꯡ ꯉꯥꯡꯅꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯆꯩꯕꯗꯒꯤ ꯃꯤꯒꯤ ꯂꯧꯗ ꯂꯧꯔꯥꯡ ꯐꯣꯏꯕ ꯌꯥꯎꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ ꯋꯥꯔꯤꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯅꯦ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯁꯨ ꯋꯥꯔꯤ ꯍꯧꯕꯇꯃꯛ ꯉꯥꯏꯔꯤ ꯊꯋꯥꯟꯗꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯆꯨꯝꯅꯗ ꯆꯣꯡꯕ ꯅꯠꯇꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕꯤ ꯅꯨꯄꯤꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠ ꯃꯁꯥ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯤꯕꯅꯤ ꯃꯇꯧꯁꯤꯗ ꯃꯈꯣꯏ ꯑꯇꯩꯗꯨꯁꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯄꯥꯁꯨ ꯄꯥꯈꯠ ꯈꯥꯒꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯊꯋꯥꯟ ꯍꯩꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯆꯣꯡꯈꯤꯅꯨꯁꯦ ꯉꯥꯏꯈꯣ ꯄꯣꯏꯔꯩꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯨ ꯅꯁꯛꯅ ꯊꯤꯕꯅꯦ ꯁꯑꯣꯡ ꯁꯕꯥꯅꯒ ꯅꯣꯛꯅꯤꯡꯕꯅꯦ ꯊꯋꯥꯟꯗꯣ ꯃꯇꯥꯎ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯏꯄꯥ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯇꯤꯝꯐꯥ ꯅꯞꯄꯦ ꯅꯪꯒꯤ ꯈꯣꯡꯗ ꯂꯣꯌꯥꯉꯝꯕꯁꯨ ꯃꯥꯒꯤ ꯈꯣꯡꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯤꯝꯐꯥ ꯅꯞꯄꯦ ꯍꯥꯏꯕꯗꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯌꯦꯠ ꯊꯪꯕ ꯈꯣꯡꯒꯤ ꯈꯨꯕꯣꯝꯗ ꯑꯄꯤꯛꯄ ꯇꯤꯝꯐꯥ ꯑꯃ ꯅꯞꯂꯝꯕꯗꯣ ꯐꯠ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯅꯦ ꯇꯤꯝꯐꯥꯅ ꯑꯩꯒꯤ ꯈꯣꯡꯗ ꯅꯞꯄꯒ ꯅꯪꯅ ꯃꯤꯅ ꯊꯥꯡꯅ ꯌꯥꯜꯂꯝꯕꯁꯤ ꯃꯉꯥꯏ ꯀꯣꯏꯆꯣꯡ ꯆꯣꯡꯂꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯃꯈꯩ ꯂꯧꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯑꯇꯩ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯨꯁꯨ ꯊꯋꯥꯟꯒꯤ ꯃꯇꯧꯗ ꯄꯥꯈꯠꯅ ꯊꯕꯛ ꯐꯥꯎꯕ ꯂꯦꯞꯄ ꯃꯈꯩ ꯌꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯗꯨꯁꯨ ꯃꯤꯒꯤ ꯈꯣꯡꯗ ꯇꯤꯟ ꯑꯃ ꯅꯞꯄꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯌꯥꯝꯗ ꯊꯋꯥꯟꯗ ꯆꯩꯔꯛꯏ ꯃꯤ ꯃꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯦꯔ ꯊꯋꯥꯟ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯅꯄꯥꯕꯨꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯇꯝ ꯑꯃꯒꯤ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯑꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯂꯩꯃꯥꯏꯗ ꯇꯨꯍꯜꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯑꯍꯜ ꯑꯣꯏꯈꯤꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯅꯪꯒ ꯂꯩꯕꯥꯛ ꯇꯥꯍꯟꯕ ꯉꯝꯗꯕ ꯈꯨꯜꯂ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯆꯥꯕꯅꯣ ꯑꯗꯨ ꯄꯥꯡꯗ꯭ꯔꯤꯗꯨꯕꯣ ꯆꯩꯕꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯄꯤꯗꯧꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯤ ꯃꯟꯕꯁꯤꯗ ꯊꯋꯥꯟꯁꯨ ꯃꯊ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇ ꯈꯨꯝꯃꯛꯏ ꯁꯤꯕꯨ ꯑꯩꯅꯔꯣ ꯄꯥꯕꯅ ꯄꯥꯕ ꯑꯩꯅ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯌꯥꯝꯅ ꯃꯨꯛꯅ ꯈꯨꯝꯕꯒ ꯅꯠꯇꯦ ꯃꯔꯩ ꯏꯀꯣꯟ ꯀꯣꯟꯗꯅ ꯈꯨꯝꯂꯤꯕꯅꯤ ꯃꯇꯧ ꯑꯁꯤꯗ ꯄꯣꯏꯔꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯃꯤ ꯑꯍꯟꯁꯤꯅ ꯋꯥꯔꯤꯅ ꯁꯨꯝ ꯂꯤꯔꯛꯂꯤꯕꯅꯤ ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯪꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯍꯩ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯍꯩ ꯅꯊꯟꯇꯁꯨ ꯄꯣꯛꯏ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯍꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯨꯍꯣꯡꯊꯣꯛꯑꯁꯤꯔꯣ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯁꯨ ꯍꯧꯅ ꯄꯨꯜꯂꯞ ꯅꯣꯛꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯕꯤ ꯑꯃꯅ ꯑꯃꯨꯛ ꯆꯩꯕꯤ ꯇꯁꯦꯡꯅ ꯊꯋꯥꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯄꯣꯏꯔꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯀꯤ ꯉꯛꯁꯝ ꯃꯄꯥꯗꯨ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯉꯥꯡꯕꯅꯤ ꯅꯪꯃꯛꯅ ꯑꯗꯨꯝꯅ ꯑꯩ ꯃꯁꯥꯒꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯈꯔ ꯁꯣꯟꯅ ꯇꯨꯁꯣꯟꯅ ꯄꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯑꯩ ꯀꯩꯗꯧꯒꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯂꯛꯅꯗꯅꯕ ꯄꯣꯏꯔꯩꯁꯨ ꯐꯨꯔꯤꯠꯀ ꯆꯤꯡꯂꯛꯄꯗꯨꯗ ꯊꯋꯥꯟꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯅꯨꯄꯥꯅꯦ ꯍꯥꯏꯅ ꯎꯅꯤꯡꯂꯕꯗꯤꯅꯦ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯎꯠꯀꯗꯕꯅꯤ ꯈꯪꯉꯕ
ꯄꯣꯏꯔꯩꯅ ꯊꯑꯣꯏꯅ ꯆꯩꯔꯛꯄꯗꯨꯗ ꯑꯇꯩ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯔꯤ ꯂꯣꯌꯥꯉꯝꯕ ꯑꯃꯗꯤ ꯈꯥꯒꯦꯝꯕꯁꯨ ꯄꯣꯏꯔꯩꯕꯨ ꯊꯋꯥꯟꯒꯤ ꯃꯃꯥꯡꯗ ꯆꯩꯔꯛꯏ꯫ ꯈꯥꯒꯦꯝꯕꯅ "ꯌꯥꯔꯦꯍꯦ ꯈꯔ ꯉꯥꯡꯅꯔꯗꯤ꯫ ꯄꯥꯔꯤꯅ "ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯌꯦꯠꯅꯔꯒ ꯂꯩ꯫ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯋꯥꯈꯜ ꯇꯥꯗꯕꯃꯛꯁꯨ ꯅꯠꯇꯦ." ꯑꯗꯨꯕꯨ ꯐꯅꯌꯥꯝ ꯈꯥꯝꯗꯣꯛꯂꯕꯁꯨ ꯉꯁꯤꯗꯤ ꯊꯋꯥꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯒ ꯇꯥꯕ ꯃꯈꯩ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯋꯥꯁꯛ ꯁꯛꯂꯛꯏ꯫ "ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎꯅ ꯁꯪꯕ ꯍꯅꯨꯕꯤꯗꯨꯒꯤ ꯏꯪꯈꯣꯜꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯆꯠꯇꯨꯅ ꯁꯟꯕꯤꯗꯣ ꯍꯨꯔꯥꯜꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗ ꯊꯋꯥꯟ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯈꯩꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯊꯋꯥꯟꯅ ꯃꯊꯟꯇ ꯆꯠꯂꯕꯁꯨ ꯃꯈꯣꯏꯁꯨ ꯇꯨꯡꯑꯣꯏꯅꯅ ꯂꯣꯠꯅ ꯏꯟꯅꯗꯨꯅ ꯆꯠꯅꯕ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯊꯋꯥꯟꯒꯤ ꯊꯣꯡꯒꯥꯜꯗ ꯂꯨꯝꯗꯨꯅ ꯐꯝꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯃꯔꯤꯗꯣ꯫ ꯃꯆꯤꯟꯁꯨ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯅꯕ ꯂꯦꯞꯇꯦ꯫ ꯄꯥꯔꯤꯅ "ꯆꯠꯄꯕꯨ ꯉꯝꯒꯗ꯭ꯔꯣ ꯃꯗꯨꯕꯨ ꯑꯁꯦꯡꯕꯩ?" ꯈꯥꯒꯦꯝꯕꯅ "ꯏꯔꯣꯏ ꯂꯣꯏꯕꯗꯅꯦ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯐꯝ ꯀꯥꯔꯒ ꯇꯨꯝꯂꯝꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯣꯏꯕ." ꯑꯇꯩ ꯃꯈꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯊꯋꯥꯟꯅ ꯆꯠꯄꯗꯨꯗ ꯁꯪꯕꯤꯕ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯉꯝꯕꯗꯤ ꯀꯔꯤ? ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯃꯃꯤꯠꯃꯛꯅ ꯎꯕ ꯐꯪꯂꯕꯗꯤ ꯈꯟꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯎꯏꯔꯤ ꯎꯏꯔꯤ ꯐꯝꯂꯤꯉꯩ ꯊꯋꯥꯟ ꯑꯗꯨ ꯃꯁꯥ ꯏꯐꯟ ꯐꯜꯂꯗꯨꯅ ꯅꯨꯄꯥꯗ ꯅꯨꯄꯥꯗꯧꯅ ꯉꯁꯤꯗꯤ ꯏꯐꯤꯡ ꯐꯤꯡꯅ ꯆꯠꯈꯤꯕꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯎꯍꯧꯔꯦ꯫ ꯃꯈꯣꯏꯁꯨ ꯊꯋꯥꯟꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯕ ꯃꯔꯝꯅ ꯈꯨꯟꯖꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯗ ꯇꯣꯉꯥꯟꯅ ꯇꯣꯞ ꯇꯣꯞꯅ ꯂꯩꯔꯤꯕ ꯃꯨꯈꯤꯒꯤ ꯏꯪꯈꯣꯜꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯋꯥꯟ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯋꯥꯟꯅ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯂꯣꯌꯥꯉꯝꯕꯁꯨ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯇꯩꯗꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯃꯨꯡꯗꯅꯤ ꯃꯨꯈꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯅꯤꯜ ꯐꯪꯕ ꯍꯧꯔꯦ꯫ ꯃꯨꯈꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ "ꯑꯕꯣꯛ, ꯄꯨꯖꯈ꯭ꯔꯁꯅꯨ, ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯁꯨꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ?" ꯆꯨꯝꯃꯤ, ꯑꯁꯦꯡꯕꯃꯛꯀꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨ ꯃꯨꯈꯤꯅꯤ꯫ ꯃꯔꯝꯗꯤ ꯆꯍꯤ ꯀꯌꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯩ ꯇꯝꯗꯨꯅ ꯁꯥꯌꯣꯜ ꯂꯧꯕ ꯍꯩꯔꯛꯈꯤꯕꯤ ꯑꯃꯥꯏꯕꯤ ꯃꯨꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯂꯝꯗꯕ ꯃꯔꯝꯅ ꯃꯁꯥꯒꯤ ꯏꯪꯈꯣꯜ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯆꯠꯅꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯀꯤꯍꯟꯈꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯐꯅꯌꯥꯝ ꯍꯥꯏꯖꯔꯕꯁꯨ ꯃꯨꯈꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯊꯋꯥꯟꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄ ꯂꯣꯌꯥꯉꯝꯕꯁꯨ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯋꯥꯡꯕ ꯀꯨꯡꯅ ꯍꯧꯕ ꯈꯔꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯈꯤꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯨꯈꯤꯅꯗꯤ ꯂꯣꯌꯥꯉꯝꯕꯕꯨ ꯎꯗꯕ ꯃꯔꯝꯅ ꯃꯁꯥꯒꯤ ꯁꯣꯟꯐꯝ ꯊꯣꯛꯄ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯗꯨꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯣꯌꯥꯉꯝꯕꯗꯤ ꯈꯨꯗꯩꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯕꯅꯤ꯫ ꯀꯤꯔꯦ ꯃꯍꯥꯛ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈ꯭ꯔꯦ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯇꯥꯎ ꯊꯋꯥꯟꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯊꯋꯥꯟꯅ ꯂꯩꯕ ꯃꯥꯏꯀꯩꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯋꯥꯟꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ "ꯆꯠꯁꯤ, ꯃꯐꯝꯁꯤ ꯊꯨꯅ ꯊꯥꯗꯣꯛꯁꯤ." ꯊꯋꯥꯟꯗꯤ ꯑꯁꯥꯎꯕꯒꯤ ꯃꯩꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩ ꯊꯣꯛꯂꯛꯂꯕꯁꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯂꯣꯌꯥꯉꯝꯕꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯃꯈꯨꯠ ꯈꯟꯇꯣꯛꯇꯨꯅ "ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ, ꯉꯁꯤꯗꯤ ꯀꯩ ꯂꯥꯛꯂꯕꯁꯨ ꯍꯥꯠꯂꯅꯤ. ꯂꯣꯌꯥꯉꯝꯕ, ꯅꯪ ꯆꯠꯂꯣ, ꯑꯩ ꯁꯟꯕꯤꯁꯤ ꯄꯨꯔꯛꯀꯦ." ꯊꯋꯥꯟꯅ ꯉꯥꯡꯂꯤꯕꯗꯨ ꯂꯣꯌꯥꯉꯝꯕ ꯇꯥꯗꯦ꯫ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯁꯟꯕꯤꯗꯨ ꯍꯦꯛ ꯆꯨꯛꯂꯤꯗꯒꯤ ꯊꯧꯔꯤ ꯂꯧꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯄꯒ ꯉꯁꯤꯗꯤ ꯎꯔꯦ ꯅꯨꯄꯥ ꯑꯅꯤꯃꯛꯀꯤ ꯃꯤꯠꯇ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯋꯥꯡꯇ꯭ꯔꯤꯡ ꯋꯥꯡꯅ ꯃꯈꯣꯏꯒꯤ ꯃꯔꯦꯞꯇꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯂꯦꯞꯇꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯋꯥꯟ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯉꯝꯕꯅ ꯍꯥꯟꯅ ꯀꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯈꯨꯎ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯖꯔꯛꯏ꯫ "ꯑꯕꯣꯛ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯤ. ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯗꯨꯅ ꯑꯕꯣꯛꯀꯤ ꯏꯪꯈꯣꯜꯗꯒꯤ ꯀꯔꯤꯁꯨ ꯇꯥꯛꯂꯝꯗ ꯁꯥ ꯁꯟ ꯍꯨꯔꯥꯟꯕꯁꯦ ꯅꯁꯨ ꯇꯧꯖꯔꯔꯣꯏ. ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." ꯊꯋꯥꯟꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯊꯧꯅꯥ ꯐꯩ ꯍꯥꯏꯅ ꯈꯟꯕꯁꯤꯅ ꯉꯁꯤ ꯃꯥꯒꯤ ꯃꯥꯡꯗ ꯅꯣꯟꯗꯨꯅ
ꯀꯩ ꯑꯁꯤꯗ ꯈꯨꯔꯨꯝꯂꯤꯕꯁꯤ ꯎꯕꯗ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯀꯩ ꯑꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯁꯟꯕꯤ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯊꯋꯥꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯂꯣꯌꯥꯉꯝꯕꯅ ꯃꯇꯥꯎꯁꯤꯡꯗ ꯍꯥꯏꯔꯤ, ꯍꯅꯨꯕꯤꯗꯣ ꯀꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯇꯝꯗꯒꯤ ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯛꯂꯕ ꯍꯅꯨꯕꯤꯅꯤ ꯍꯥꯏꯅ ꯏꯃꯥꯅꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯎꯔꯛꯏ꯫ ꯂꯣꯌꯥꯉꯝꯕꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯕ ꯃꯈꯣꯏ ꯑꯗꯨꯗꯤ ꯀꯂꯞ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ꯫ ꯑꯀꯤꯕꯅ ꯍꯦꯟꯈꯤꯗꯨꯅ ꯆꯠꯅ ꯆꯠꯅ ꯇꯨꯡ ꯍꯟꯗꯨꯅꯁꯨ ꯑꯗꯨꯝ ꯌꯦꯡꯂꯕꯅꯤ꯫ ꯊꯋꯥꯟꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯕ ꯃꯇꯨꯡ ꯑꯇꯩ ꯃꯈꯩꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯋꯥꯟꯗꯣ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡꯗ ꯄꯟꯗꯨꯅ ꯁꯦꯒꯥꯏꯈꯤꯕꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯥꯅ ꯐꯣꯠꯄꯤꯕ ꯃꯐꯝꯗꯣ ꯑꯃꯨꯛꯀꯁꯨ ꯁꯦꯒꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯋꯥꯟꯒꯤ ꯃꯃꯥ ꯏꯕꯦꯇꯣꯟꯁꯨ ꯊꯣꯡꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯌꯨꯝꯁꯤꯗ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯁꯦ ꯊꯣꯡ ꯑꯇꯦꯛꯄꯁꯤꯗꯁꯨ ꯁꯦꯝꯖꯤꯟꯕꯤꯗꯦ꯫ ꯑꯩꯅ ꯁꯦꯝꯃꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯁꯟ ꯆꯪꯉꯛꯏꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯣꯏꯔꯒ ꯀꯟꯅ ꯑꯃꯨꯛꯁꯨ ꯂꯥꯎꯗꯨꯅ, ꯍꯥꯏ ꯀꯅꯥꯅꯣ, ꯊꯣꯡ ꯑꯇꯦꯛꯄꯗꯣ ꯑꯃꯨꯛꯁꯨ ꯇꯦꯛꯈ꯭ꯔꯕ꯭ꯔꯥ? ꯃꯤꯇꯣꯞ ꯅꯠꯇ꯭ꯔꯒ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯊꯋꯥꯟꯅ ꯊꯣꯡꯖꯜꯗꯨꯗ ꯄꯩꯔꯞꯅ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯇꯣꯟꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯗꯨꯅ ꯆꯤꯡꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅꯗꯨꯝ ꯃꯅꯪꯒꯟꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ ꯄꯦꯜꯂꯦ, ꯑꯩꯅꯦ ꯄꯦꯜꯂꯦ ꯊꯃꯣꯏꯁꯦ꯫ ꯁꯦꯝꯖꯤꯟꯅꯕ ꯋꯥꯀꯠꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ꯫ ꯊꯣꯡꯁꯤ ꯄꯨꯂꯞ ꯍꯦꯛ ꯅꯝꯈꯥꯏꯔꯒ ꯇꯥꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯗꯤ ꯄꯦꯜꯂꯝꯃꯅꯤꯅꯦ꯫ ꯀꯤꯅꯒ ꯀꯤꯕꯅꯤ ꯁꯨꯖꯤꯟꯕꯩ ꯅꯥꯕꯅꯁꯨ ꯂꯣꯏꯔꯕ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯅ ꯑꯃꯨꯛ ꯆꯩꯁꯤꯜꯂꯛꯄꯗꯨꯗ ꯊꯋꯥꯟꯁꯨ ꯃꯆꯤꯟ ꯈꯨꯝꯃꯛꯏ, ꯍꯣꯏ ꯄꯦꯜꯂꯦ꯫ ꯁꯤꯇꯕꯨ ꯊꯨꯗꯦꯛꯀꯦꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯒ ꯏꯁꯥ ꯏꯊꯟꯇ ꯁꯨꯖꯤꯜꯂꯤꯕꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯈꯩꯅ ꯃꯆꯥꯅ ꯂꯣꯟꯅ ꯆꯠꯄ ꯂꯤꯆꯠꯇꯤ ꯈꯔꯇ ꯑꯣꯏꯔꯁꯨ ꯈꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯕꯦꯇꯣꯟꯗꯣ ꯈꯔ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯂꯗꯨꯅ ꯍꯪꯂꯛꯏ, ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯏꯃꯥꯅ ꯁꯥꯎꯅꯤꯡꯕꯒꯤ ꯈꯔ ꯈꯖꯤꯛ ꯉꯥꯡꯈꯤꯕꯅꯤ꯫ ꯑꯗꯨ ꯅꯪꯕꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤꯕꯁꯦ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯊꯋꯥꯟ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯒꯦ ꯈꯜꯂꯤ ꯋꯥꯔꯤꯁꯤꯡꯗꯣ꯫ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅ ꯃꯈꯣꯏꯅ ꯉꯁꯤ ꯇꯧꯔꯨꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯔꯅꯤ ꯈꯟꯗꯨꯅ ꯃꯃꯥꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯂꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯕꯦꯇꯣꯟꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ, ꯊꯋꯥꯟꯕꯨꯁꯨ ꯆꯩꯕ ꯉꯥꯡꯕ ꯌꯥꯎꯔꯤ꯫ ꯋꯥꯔꯤ ꯍꯥꯏꯕꯁꯤꯗꯤ ꯁꯟꯗꯣꯛꯄ ꯊꯨꯏ꯫ ꯄꯥꯎꯊꯥꯡ ꯅꯥꯏꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯈꯪꯅꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯣꯟꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯁꯪꯂꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯃꯁꯨ ꯃꯕꯦꯟꯗ ꯑꯔꯥꯟꯕ ꯇꯧꯗ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯅꯈ꯭ꯔꯦ꯫